ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯖꯨꯂꯥꯏ 16ꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯉꯁꯤ ꯑꯁꯤ ꯀꯥꯔꯒꯤꯜ ꯕꯤꯖय ꯗꯤꯋꯁꯅꯤ ꯆꯍꯤ 18ꯒꯤ ꯃꯃꯥꯡꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯀꯥꯔꯒꯤꯜꯒꯤ ꯂꯥꯟꯐꯝꯗ ꯚꯥꯔꯠꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯈꯤꯕꯅꯤ ꯃꯔꯨꯞꯁꯤꯡ ꯀꯥꯔꯒꯤꯜ ꯂꯥꯟ ꯁꯣꯛꯅꯈꯤꯕ ꯃꯇꯝꯗ ꯑꯣꯏꯈꯤꯕ ꯐꯤꯚꯝꯁꯤꯡꯗꯨ ꯚꯥꯔꯠꯅ ꯀꯩꯗꯧꯉꯩꯗꯁꯨ ꯀꯥꯎꯕ ꯉꯝꯂꯣꯏ ꯄꯥꯀꯤꯁꯇꯥꯟꯅ ꯑꯆꯧꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯇꯨꯅ ꯚꯥꯔꯠꯀꯤ ꯂꯝ ꯂꯧꯁꯤꯟꯅꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯆꯔꯥꯡꯅꯕ ꯊꯣꯛꯍꯟꯗꯨꯅ ꯋꯥꯈꯜ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯈꯤꯕꯗꯨ ꯀꯥꯎꯕ ꯉꯝꯗꯦ ꯚꯥꯔꯠꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯄꯥꯀꯤꯁꯇꯥꯟꯒ ꯑꯐꯕ ꯃꯔꯤ ꯊꯝꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯍꯥꯏꯅꯕ ꯂꯩ ꯕꯥꯏꯔꯨ ꯑꯀꯥꯔꯟ ꯁꯕ ꯀꯍꯨ ꯁꯣꯡ ꯖꯣ ꯀꯔ ꯍꯤꯠ ꯑꯟꯍꯤꯠ ꯇꯥꯍꯨ ꯁꯣꯡ ꯍꯥꯏꯕꯗꯤ ꯐꯠꯇꯕ ꯃꯤꯒꯤ ꯂꯝꯆꯠꯇ ꯃꯔꯝ ꯂꯩꯇꯅ ꯍꯦꯛꯇ ꯃꯨꯛꯅꯕ ꯌꯦꯡꯊꯤꯕ ꯍꯥꯏꯕꯁꯤ ꯌꯥꯎꯏ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯡꯒꯤ ꯂꯝꯆꯠꯇꯤ ꯃꯈꯣꯏꯒꯤ ꯐꯅꯕ ꯇꯧꯔꯤꯕ ꯃꯤꯗꯨ ꯐꯥꯎꯕꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯉꯝꯃꯤ ꯃꯔꯝ ꯑꯁꯤꯃꯛꯅꯅꯤ ꯚꯥꯔꯠꯀꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯅ ꯇꯨꯡꯗꯒꯤ ꯊꯥꯡꯅ ꯊꯤꯟꯅꯕ ꯍꯣꯠꯅꯔꯛꯈꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯚꯥꯔꯠꯀꯤ ꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯑꯃꯗꯤ ꯇꯧꯕ ꯉꯝꯕ ꯎꯠꯈꯤꯕꯗꯨ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯎꯈꯤ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯗ ꯂꯩꯔꯤꯕ ꯌꯦꯛꯅꯕ ꯑꯃꯗꯤ ꯃꯈꯥꯗ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯥꯟ ꯉꯝꯕꯗꯤ ꯑꯋꯥꯡꯕ ꯆꯤꯡꯅ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯅꯥ ꯑꯃꯗꯤ ꯑꯁꯦꯡꯕ ꯅꯨꯄꯥ ꯊꯣꯛꯄ ꯑꯗꯨꯅꯅꯤ ꯃꯔꯨꯞꯁꯤꯡ ꯃꯇꯝꯗꯨꯗ ꯑꯩꯍꯥꯛꯁꯨ ꯀꯥꯔꯒꯤꯜ ꯆꯠꯄ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯊꯧꯅꯥ ꯐꯕꯗꯨ ꯎꯅꯕꯒꯤ ꯂꯥꯏꯕꯛ ꯐꯕ ꯇꯥꯟꯖꯥꯗꯨ ꯐꯪꯈꯤ ꯅꯨꯃꯤꯠꯇꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯕ ꯅꯨꯃꯤꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯄꯨꯝꯕꯅ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯀꯥꯔꯒꯤꯜꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯅꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ #courage in ꯀꯥꯔꯒꯤꯜꯗ ꯃꯤꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯒꯤ ꯃꯐꯝꯗ ꯀꯣꯛ ꯅꯣꯟꯅꯔꯤ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗꯅ శ్రద్ధాంజలి కట్లి ꯑꯩꯅ ꯉꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯧꯅꯥ ꯐꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯐꯕꯤ ꯃꯃꯥꯁꯤꯡꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯈꯣꯏꯅ ꯏꯃꯥ ꯚꯥꯔꯠꯀꯤ ꯑꯁꯦꯡꯕ ꯃꯆꯥ ꯄꯣꯛꯄꯤꯕꯒꯤꯗꯃꯛ ꯑꯩꯅ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯃ ꯀꯥꯔꯒꯤꯜꯒꯤ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯈꯤꯕ ꯊꯧꯅꯥ ꯐꯕꯁꯤꯡꯗꯨꯒꯤ ꯋꯥꯔꯤ ꯊꯧꯅꯥ ꯐꯕꯤ ꯃꯃꯥꯁꯤꯡꯒꯤ ꯀꯠꯊꯣꯛꯄꯒꯤ ꯃꯔꯝꯗ ꯑꯃꯒ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ www.gallantryaward.gov.in ꯍꯥꯏꯔꯤꯕ ꯋꯦꯕꯁꯥꯏꯠꯁꯤꯗ ꯆꯪꯗꯨꯅ ꯌꯦꯡꯕꯤꯌꯨ ꯃꯗꯨꯗ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯝꯗ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯒꯤ ꯃꯔꯝꯗ ꯃꯃꯨꯠ ꯇꯥꯅ ꯅꯤꯡꯊꯤꯅ ꯈꯪꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗꯣ ꯑꯗꯣꯝꯅ ꯃꯔꯨꯞꯁꯤꯡꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯈꯣꯏꯗ ꯃꯗꯨꯅ ꯏꯟꯁꯄꯤꯔꯦꯁꯟ ꯑꯣꯏꯒꯅꯤ ꯁꯣꯏꯗꯅ ꯋꯦꯕꯁꯥꯏꯠꯇꯨꯗ ꯆꯪꯕꯤꯌꯨ ꯑꯩꯅ हन्ना हाइजरी मरुपसिंग कारगिल लानगी मतमदा अटल जीना लाल किलादगी हाइबिखिबा वाफमदु ngasi अखोइगिदमक्तदि यामना चानरबा वाफमने मतमदुदा अटल जीना लैबाक पुंबदा गांधी की मंत्र अमा मयामदा निंगसिंगहले महात्मा गांधीना कनागुंबना अवाबा तारबदि माना करी तौबा तौदबा भारत की ख्वाइदगी लाइरबा अमदि पांबई लेत्रबा मीदुगी मरमदा खनगदबने महांगने तौगदोरिबदुना मीदुगी कानबा ओइगदरा ओइरोइदरा हाइबदु खनगदबने गांधी जी की वाखलोन असिबु मखा चथरदुना अटल जीना हाइबिरमे मदुदी कारगिल लाना अखोइदा अतोप मंत्र अमा पिबिरमे मदुदी मरु ओइबा वारेप अमा लौद्रिङैगी ममांगदा अखोइना खनगदबसि खोंथांगसि खुदोंग चाखिद्रबा चिंगी लंबी सिंगदा थवाइना पोंथा ओइख्रबा लानमी सिंगदुगी मफमदा इकाई खुमनबा उत्पदा मतिक चाबरा अटल जी की खोंजल मक्तदा मागी वाखलोन सिबु तासी खंजनसी मतमसिदा यामना तंगाई फद्रबा अमने गांधी जीना अखोइदा पिबिरंबा मंत्रदु अखोइ पुमनमकना निंगसिंगली महांगना हाइबिरमे करिगुंबा खुदोंग थीबा अमा लाक्लबदा नंगना करी तौगदगे हाइबदु नहागना भारत की ख्वाइदगी पांबई लेत्रबा मीगी मरमदा खल्लु अदुगा नसादा हंजौ मदुदी नंगना तौगदोरिबा थबक्तुना मीदुगी कानबा ओइगद्रा
कारगिलना अतोप मंत्र अमा पीबीरमी मरुओइना वारेप अमा लौद्रिङैदा खोंथांग अदुना खुदोंग चाखिद्रब चिंगी लमदा थवाइना पोंथा ओइख्रब लानमीसिंगदुगी मफमदा इकाई खुमनब उत्प ngamgadra ngamloidra haibadu khanggadabani marupsing लानगी मतमदा एखोइना ngangliba wa tawriba thabaksing aduna ngamkhaida leiriba lanmising amadi makoigi imung manunggi mafamda achouba mami ama tai wafamsi एखोइना सुकाउ काउरोइदबनी मरमसिना एखोइगी लमचट साजत wangang sangang एखोइगी पांदम पुमनमक्ता wafamsi सोइदना ngakadabani madudi एखोइना ngangliba tawriba asina lanmisinggi pukning losing hengat hangani जाति की अथोइब मंत्र असिना अमत ओइबगी लिपुंदा पुल्लिब इरेचा सिंह ऐखोइगी लानमीसिंगी थौनादा सरुक लिसिंग हेना हेनगत हनगनी असुमना हाइनबले संघे शक्ति कलौ जुगे करिगुंबदा ऐखोइ मपुंग फाना खंगदब वाफम खरना सोशल मीडिया न चिंगबदा लेबाकसिदा खुदोंग चादब थौदोक कया थौगल्ले करिगुंबदा यामना लांगतकनना फॉरवर्ड तौने खंगी लाली असुमना तौदुना ले हौजिक्ति लानसी सुपनतगी ngamkhayda soknadre भारत सिदा लानबन कयाना सोकनरी मसिदा लैबाक मचा खुदिंगमकना तौफम थोकप थौदांग पांगथोकदबने ऐखोइना इसागी थौदांगसिंग लैबाककी ngamkhay amadi खुदोंग चाखिदरबा मफमसिंगदा लानथेंगनरिबा लानमीसिंगबु निंगसिंगदुना पांगथोकदबने ऐगी नुंगसिजरबै रेबाकजासिंग हौखिबा था खरदगी लैबाक पुंबना अमत्त ओइदुना कोरोना बुलान थेंगनदुना लाकली लोइनना ओइरक्प याई खनब फत्तब कयाबु चुमहनखिद्रे ngasi ऐखोइगी लैबाकता रिकवरी रेट असे अतोप लैबाक सिंगा चांगदमनबदा यामना हंथरी लोइनना कोरोना न सीबगी चांग असे मालेमगी लैबाक सिंगदगी यामना हंथरी तसेंगनमक मी अमक काइनब हाइबसी यामना नुंगाइतब थवोंगनी अदुबु भारत तदी इरेबाकचा लाख कयागी थवाई कनब ngamli अदुबु मरुपसिंग कोरोनागी अकीबसिदी कोकप लेत्री मफम खरददी यामना वांगना संदोरकली ऐखोइ यामना हेना चेक्सिनब तंगाई फदे ऐखोइना निंगसिंगदबदी कोरोना से हौरकपद साथीबगुम हौजिकसु साथीरी माइद मार्क्स नत्रगा फी मचेत अमकुप्पा गज अनि अराप थंबा खुद तोइना हांबा मफम चादन तिन सिटपीदबा लूनाना लैबा हाइबसिना ऐखोइगी खुदलाई ओइरगा कोरोना दगी कनब ngamgani मार्क्स उपपसि नुंगाइते लौथोकनिंगबा फावरए वारी सानबा मतमदा मार्क्स दरकार ओइ मतमददा मार्क्स लौथोई अइना हाइजनिंगबदी असिगुंबा मतमदा मार्क्स न मरम ओइदुना नुंगाइतबा फावरकपा मतमदा ngaihaktangi oina doctor nursing amadi corona ga lanthengnariba miyoisingbu ningsingbiyo makoina pung kaya marks optuna aikhoi pumbagi punsi kannabagi hotnari pung nipal dagi tara fauba marks upli makoi di nungaitaba fauram loidra ningsingduna yengbiyo maramsina adomna afaba nagrik ama oina asoiba amata tawroidabani ataibusu tawhaloidabani maikai amaromda कोरोना की मायोक्ता यामना चेक्सिना मिटना सिंगना लांथेंगनगदबनी अदुगा अमरोमदना कन्न होनदुना कारबार थबक इनखांग लाइरिक लाइसु ऐखोइगी तौफम थोकपसिंगदुदा खोंजेल यांगहनगदौबनी अवांगब थाकता थांगतगदबनी मरुपसिंग कोरोना की मतमसिदा ऐखोइगी खुंगंगी लमसिंगना लैबाक असिदा अचौब मायोल अमा पीरे खुंगंगी मियोइसिंगी ग्राम पंचायत सिंगी अफब थबक कया उब फंगली जम्मूदा त्रेबा ग्राम कौब पंचायत अमले मफमदुदगी सरपन से बलबीर कौर कौए बलबीर कौरना मागी पंचायत फमुंग कुंथ्रा थाबा क्वारंटीन सेंटर अम सेमले पंचायत यौरकदब लंबी सिंगदा इसिंगी थौरांग तौदुना थमले मी सिंगना खुदसा हामबद खुदोंग चादब थोक्तनबगिदमक्ता थौरांग सु तौरे सीदसु नतना बलबीर कौर मसामकना मरेंग बांदा स्प्रे पम यालदुना वॉलंटियर सिंग खुसमनदुना पंचायत अपुनबा अमदी नाक येत की लमसिंगदा सैनिटाइजेशन की थबक सु तौरमे असुम तौना अतोप सरपंच ओइबी कश्मीरी नुपी अमसु लै गंदबरंदगी चौटलीवारगी जैतुना बेगम ना
मागी पंचायतना कोरोनागी मायुक्ता लांथेंगनगनी अमसुंग पैसा तानबगी खुदोंग चाबा अमसु सेमगनी हाइना वारेप लौरे महाकना मागी एरिया अपुंबदा मास्क रेशन लेमना पीरे लोइनना मरुमरांग अमदी सेमगी चारसु पीरे मसिदा मियामना लौ सिंगु अमदी हैकोल सेमबदा खुदोंग चादब थोकहंद्रे मरुपसिंग काश्मीर की तमजनिंगाई ओइबा वारी अमसु लैरी अनंतनाग की म्युनिसिपल प्रेसिडेंट श्रीमान मोहम्मद इकबालना मागी एरियादा सैनिटाइजेशन तौनबगीदमक स्प्रेयर दरकार ओइरमे महाकना हंगबदा मैचिनसी अतोप शहरदगी लौगदबनी लोइनना ममलसु लुपा लाख 3 मुक्नी मसिना श्रीमान इकबालना मसाना मैचिनदु साजरे मदुसु सुपनतंगी लुपा लिसिंग यांकई तमक चंगे असिगुंबा खुदम कयामरुम अमलये लैबाक्सिगी काचिन कोया खुदिंगदा असिगुंबा तमजनिंगाई ओइरबा थौदोक कया नुमित खुदिंगी थोकले मखोय लोइनमक थागतनिंगाई ngaktane सिंगनब कया लाई अदुबु मी सिंगना मदु चप मानना मायोक नखी आइगी नुंगसिजरबै रैबाकचा सिंग matang chana khongthang thangba haibasina khudong thiba matamsida awababu chawkhatpada onthokpada mating yamna pi haujik corona gi matamsida aikhoi gi leibak ki naha sing nupi singna makoi gi talent amadi hai singbana anauba changyeng kaya tauba hore bihar da women self help group na madhubani painting da yumpham oiba marks saba hauke una madu maming yamna chatkre मीने यामना पामनक्रे मयामना खंगबिरिबदुनी नॉर्थ ईस्ट वा असि यामना मरांग कायना फंगी हौजिक मसिगी वासिना त्रिपुरा मणिपुर अमसुंग आसाम गी खुदहैबसिंगना अफबा मखलगी इसिंगी बोतल अमदी टिफिन बॉक्स साबा हौरे वागी क्वालिटी असुकी मतिक फक्रे वागी बोतल नबु असुक फजबा अदोमना ngakkani aduga masi eco friendly su oi मखोइना मसी साबा मतमदा वासी निम अमदी अतोप्पा हिदाक कानबा पांबी सिंगा लोइनना फुटले मसीना वादुदा हिदाक कानबा मगुन सिंग लागहल्ले अपिक प लोकल गी पोथोक सिंगना करमना माय पाकपगे हाइबदुगी खुदम अमा झारखंड दसु थेंगने हौजिक झारखंड गी बिष्णुनापुरदा कांगलुप कुंथ्रा मुंगना पुनसिनदुना लिमोन ग्रास थारी लिमोन ग्रास असि था मरीदा मपुंग फाय लोइनना मसिगी थाउसी कैथेलदा ममल यामना काना योनबा याय हौजिकति मसि मियामना यामना पामनरे अइहाकना लैबाकि मफम अनिगी मरमदा हाइजगे मफम अनि असि किलोमीटर चा कया लापनै मखोइना मसा मसागी ओइबा मवोंगदा भारतपु मरोमदोम लेपचनबा होनबदा लेप्प लैतना थबक तौरी अमन लदाख अदुगा अनि सुबदुना कच्छनी ले अमदि लदाख की ममिंग ताबदा मफमदुगी फजरब तंपाक सिंग वांगला चिंजाउ सिंगी फजब दृश्य अखोगी मित्त उरे अयिंग बनुंगसिना इसार थेंगलकपगुम खल्ली अदुबु कच्छ के मरमद पलकप मतमदा मरुभूमि पाकना तामना संदोखरिब मरुभूमि नापी सिंबी पांबी अमत हौदबलम अखोगी मिटमांगदा चोंगथोरई लदाखता चोली कौब चुंबरी मखलम हौवे उहैयसिना लमदम असिगी सेनमिटलोन फगत हन्नबगी मचाक ले अदुबु अवाबदी सप्लाई चेन सीजनल ओइबा खुदोंग चादबना चिंगबा कया मायोकने मसिदगी ngakthok nabagidamag anauba innovation ama sijinnaba hore masi dual system amane solar apricot dryer amasung space heater kawe masina chumbrei amadi atopa uhei amasung manamasing singbu दरकार ओइबा चांगदा कंगहनबा ngame मदुसु यामना लूना नाना हानदी चुंब्री सिंग असि लबुक मयादा कंगहल्ली मसिना उहै सिमांगन बतनतना उफुल अमसुंग नोंगी इसिंगना उहैगी क्वालिटी यौना फंगहनबा ngamde माइकै अमरोमदा कच्छ के लौमी सिंगना ड्रैगन फ्रूट थादुना सिंगथा निंगाई ओइबा मवोंगदा होटनरी मियामना कच्छबु ड्रैगन फ्रूट मसि ताबदा यामना ngaklamgani अदुबु मफमदुगी लौमी कया थबक असिदा पुकनिंग चंगना सरुक यारी उहै असिगी क्वालिटी अमदी लम खजिक्तंगदा पोथोक यामना पुथोकनबा इनोवेशन कया तौरी ड्रैगन फ्रूट असि मियामना यामना पामनरकली मरु ओइना ब्रेकफास्ट यामना सिजिनरी
ꯀꯆꯀꯤ ꯂꯧꯃꯤꯁꯤꯡꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯩꯕꯥꯛꯁꯤꯗ ꯗ꯭ꯔꯦꯒꯣꯟ ꯐ꯭ꯔꯨꯠ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯇꯕ ꯑꯁꯤꯅꯤ ꯑꯃꯗꯤ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕꯒꯤ ꯋꯥꯐꯝꯅꯤ ꯃꯔꯨꯞꯁꯤꯡ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯈꯔ ꯇꯧꯅꯕ ꯈꯜꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯈꯜꯂꯨꯗꯕ ꯀꯌꯥ ꯇꯧꯕ ꯉꯝꯂꯛꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯕꯤꯍꯥꯔꯒꯤ ꯅꯍꯥ ꯈꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯦ ꯑꯍꯥꯟꯕꯗ ꯃꯈꯣꯏꯁꯤ ꯏꯆꯝ ꯆꯝꯕ ꯄꯩꯁꯥ ꯊꯣꯛꯄ ꯊꯕꯛ ꯇꯧꯔꯝꯃꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏꯅ ꯃꯨꯛꯇꯥ ꯍꯥꯏꯕꯗꯤ ꯄꯔꯜꯁ ꯌꯣꯛꯂꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯝꯃꯤ ꯍꯤꯔꯝ ꯑꯁꯤꯗ ꯃꯈꯣꯏ ꯍꯥꯟꯅꯅ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯟꯅꯅ ꯏ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯈꯣꯝꯖꯤꯜꯂꯦ ꯖꯩꯄꯨꯔ ꯑꯃꯗꯤ ꯚꯨꯕꯅꯦꯁ꯭ꯋꯔꯗ ꯆꯠꯂꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯨꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯃꯨꯛꯇꯥꯒꯤ ꯐꯥꯔꯝ ꯇꯧꯕ ꯍꯧꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯁꯥꯅ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯜꯂꯦ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯃꯨꯖꯥꯐꯔꯄꯨꯔ ꯕꯦꯡꯒꯨꯁꯔꯥꯏ ꯑꯃꯗꯤ ꯄꯠꯅꯥꯗ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯍꯜꯂꯛꯄ ꯁꯤꯟꯃꯤꯁꯤꯡꯕꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯍꯧꯔꯦ ꯃꯤ ꯀꯌꯥꯒꯤ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯅꯕꯒꯤ ꯂꯝꯕꯦꯜ ꯁꯦꯝꯂꯦ ꯃꯔꯨꯞꯁꯤꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯔꯛꯁꯥ ꯕꯟꯙꯟꯒꯤ ꯁꯦꯡꯂꯕ ꯀꯨꯝꯍꯩ ꯂꯥꯛꯀꯗꯧꯔꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯅ ꯍꯟꯗꯛꯀꯤ ꯔꯛꯁꯥ ꯕꯟꯙꯟ ꯑꯁꯤ ꯇꯣꯞ ꯇꯣꯞꯄ ꯃꯑꯣꯡ ꯑꯃꯗ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯁꯤꯗ ꯚꯣꯀꯦꯜ ꯐꯣꯔ ꯂꯣꯀꯦꯜ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯒꯤ ꯌꯨꯝꯂꯣꯟꯅꯕꯒꯤ ꯀꯔꯕꯥꯔ ꯆꯥꯎꯈꯠꯂꯛꯄ ꯃꯥꯒꯤ ꯀꯨꯝꯍꯩ ꯐꯤꯌꯣꯡꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯀꯨꯝꯍꯩꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯒꯨꯟ ꯍꯦꯟꯒꯠꯍꯜꯂꯤ ꯏꯔꯩꯕꯥꯛꯆꯥꯁꯤꯡꯁꯨ ꯔꯛꯁꯥ ꯕꯟꯙꯟꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯃꯔꯨꯞꯁꯤꯡ ꯑꯣꯒꯁꯠ 8 ꯑꯁꯤ ꯅꯦꯁꯅꯦꯜ ꯍꯦꯟꯗꯂꯨꯝ ꯗꯦꯅꯤ ꯚꯥꯔꯠꯀꯤ ꯍꯦꯟꯗꯂꯨꯝ ꯍꯦꯟꯗꯤꯀ꯭ꯔꯥꯐ ꯑꯁꯤ ꯃꯁꯥꯒꯤ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯩ ꯁꯨꯞꯅꯇꯪꯒꯤ ꯚꯥꯔꯠꯀꯤ ꯍꯦꯟꯗꯂꯨꯝ ꯑꯃꯗꯤ ꯍꯦꯟꯗꯤꯀ꯭ꯔꯥꯐ ꯑꯁꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯁꯤꯖꯤꯟꯅꯅꯕ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯒꯗꯕꯅꯤ ꯚꯥꯔꯠꯀꯤ ꯍꯦꯟꯗꯂꯨꯝ ꯑꯃꯗꯤ ꯍꯦꯟꯗꯤꯀ꯭ꯔꯥꯐ ꯑꯁꯤ ꯀꯌꯥꯝ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯃꯁꯛ ꯃꯑꯣꯡ ꯀꯌꯥꯝ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯃꯥꯂꯦꯝꯅ ꯈꯪꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯈꯨꯠꯍꯩꯕꯁꯤꯡ ꯑꯃꯗꯤ ꯐꯤꯁꯥꯕꯤꯁꯤꯡꯒꯤ ꯀꯥꯟꯅꯕ ꯍꯦꯟꯒꯅꯤ ꯃꯔꯨꯞꯁꯤꯡ ꯊꯣꯏꯗꯣꯛꯅ ꯑꯩꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯍꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯁꯛꯇꯝꯁꯤ ꯍꯣꯡꯂꯛꯂꯤ ꯀꯔꯝꯅ ꯍꯣꯡꯂꯛꯂꯤꯕꯅꯣ ꯀꯌꯥꯝ ꯌꯥꯡꯅ ꯍꯣꯡꯂꯛꯂꯤꯕꯅꯣ ꯀꯔꯝꯕ ꯍꯤꯔꯝꯁꯤꯡꯗ ꯍꯣꯡꯂꯛꯂꯤ ꯃꯁꯤꯗ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯑꯁꯤ ꯉꯛꯆꯒꯅꯤ ꯃꯇꯝ ꯑꯃꯗꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗꯒꯤ ꯍꯧꯔꯒ ꯑꯇꯣꯞꯄ ꯁꯦꯛꯇꯔꯁꯤꯡꯗ ꯑꯌꯥꯝꯕ ꯃꯤ ꯑꯆꯧꯕ ꯁꯍꯔ ꯅꯠꯇ꯭ꯔꯒ ꯑꯆꯧꯕ ꯏꯃꯨꯡ ꯃꯅꯨꯡ ꯅꯠꯇ꯭ꯔꯒ ꯃꯃꯤꯡ ꯆꯠꯄ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯗꯒꯤ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯂꯤ ꯈꯨꯡꯒꯪꯗꯒꯤ ꯑꯄꯤꯛꯄ ꯁꯍꯔꯁꯤꯡꯗꯒꯤ ꯏꯆꯝ ꯆꯝꯕ ꯏꯃꯨꯡꯁꯤꯡꯗꯒꯤ ꯅꯍꯥꯁꯤꯡ ꯃꯥꯡꯖꯤꯜ ꯊꯥꯔꯔꯦ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯇꯣꯟ ꯂꯣꯝꯂꯔꯦ ꯃꯈꯣꯏꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯃꯔꯛꯇ ꯑꯅꯧꯕ ꯃꯪꯂꯥꯟ ꯀꯌా ꯃꯪꯂꯗꯨꯅ ꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯍꯟꯗꯛꯀꯤ ꯕꯣꯔꯗ ꯄꯔꯤꯈ꯭ꯌꯥꯒꯤ ꯐꯣꯜꯁꯤꯡꯗ ꯃꯁꯤ ꯎꯕ ꯐꯪꯂꯦ ꯉꯁꯤ ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯟꯇꯦꯂꯤꯖꯦꯟꯠ ꯑꯣꯏꯕ ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯖꯒꯦ ꯀ꯭ꯔꯤꯇꯤꯀꯥ ꯅꯥꯡꯗꯜ ꯌꯥꯝꯅ ꯏꯟꯇꯦꯂꯤꯖꯦꯟꯠ ꯑꯣꯏꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯍꯥꯛ ꯍꯔꯤꯌꯥꯅꯥꯒꯤ ꯄꯥꯅꯤꯄꯠꯇꯒꯤꯅꯤ ꯍꯜꯂꯣ ꯀ꯭ꯔꯤꯇꯤꯀꯥꯖꯤ ꯈꯨꯔꯨꯝꯖꯔꯤ ꯁꯥꯔ ꯅꯍꯥꯛꯀꯤ ꯄꯔꯤꯈ꯭ꯌꯥꯒꯤ ꯐꯣꯜ ꯌꯥꯝꯅ ꯐꯖꯕꯒꯤꯗꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯃꯌꯥꯝꯒꯤ ꯇꯦꯂꯤꯐꯣꯟ ꯑꯣꯛꯄꯗ ꯋꯥꯔꯝꯂꯒꯅꯤ ꯐꯣꯟ ꯌꯥꯝꯅ ꯂꯥꯛꯂꯝꯒꯅꯤ ꯈꯜꯂꯤ ꯍꯣꯏ ꯁꯥꯔ ꯅꯍꯥꯛꯄꯨ ꯁꯛꯈꯪꯗꯨꯅ ꯅꯉꯣꯟꯗ ꯊꯥꯒꯠ ꯋꯥꯍꯩ ꯄꯤꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯁꯥꯗ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯔꯝꯒꯅꯤ ꯅꯍꯥꯛꯇꯤ ꯀꯔꯤ ꯐꯥꯎꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯁꯥꯔ ꯏꯃꯥ ꯏꯄꯥꯕꯨ ꯆꯥꯎꯊꯣꯛꯍꯟꯕ ꯑꯁꯤꯗ ꯏꯁꯥꯗꯁꯨ ꯆꯥꯎꯊꯣꯛꯆꯕ ꯑꯃ ꯐꯥꯎꯏ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕꯁꯤ ꯀꯅꯥꯅꯣ ꯁꯥꯔ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯗꯤ ꯏꯃꯥꯗꯒꯤ ꯀꯔꯤ ꯇꯝꯂꯤꯕ ꯁꯥꯔ ꯃꯍꯥꯛ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯏ ꯑꯗꯨ ꯑꯣꯏꯔ ꯐꯥꯎꯗ ꯃꯥ ꯌꯥꯝꯅ ꯕꯣꯜ ꯑꯣꯏ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏ ꯃꯥꯕꯨ ꯎꯔꯒ ꯑꯩꯁꯨ ꯃꯥꯗꯧꯅ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯏ ꯏꯃꯥꯗꯨ ꯂꯥꯏꯔꯤꯛ ꯀꯌꯥ ꯌꯥꯝꯅ ꯇꯝꯍꯧꯕꯒꯦ ꯁꯥꯔ ꯃꯍꯥꯛ BA ꯐꯥꯎ ꯇꯝꯍꯧꯏ BA ꯐꯥꯎꯕ ꯇꯝꯍꯧꯏ ꯍꯥꯏꯕ ꯍꯣꯏ ꯁꯥꯔ ꯑꯗꯨꯗꯤ ꯏꯃꯥꯅ ꯂꯥꯏꯔꯤꯛꯁꯨ ꯇꯥꯛꯄꯤꯔꯝꯒꯅꯤ ꯍꯣꯏ ꯁꯥꯔ ꯄꯨꯟꯁꯤꯗ ꯆꯪꯗꯕ ꯌꯥꯗꯕ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯇꯥꯛꯄꯤ ꯃꯍꯥꯛꯅ ꯆꯩꯁꯨ ꯌꯥꯝꯅ ꯆꯩꯔꯝꯒꯅꯤ ꯍꯣꯏ ꯁꯥꯔ ꯆꯩꯁꯨ ꯌꯥꯝꯅ ꯆꯩ ꯐꯔꯦ ꯑꯗꯨ ꯏꯆꯥꯕꯨ ꯍꯌꯦꯡ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯅꯤꯡꯕꯒꯦ ꯁꯥꯔ ꯑꯩꯍꯥꯛ ꯗꯣꯛꯇꯔ ꯑꯣꯏꯅꯤꯡꯏ ꯌꯥꯝꯅ ꯐꯩ MBBS ꯌꯦꯡꯉꯣ ꯗꯣꯛꯇꯔ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯣꯏ ꯁꯥꯔ ꯅꯍꯥꯛ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩ ꯑꯗꯨꯅ ꯗꯤꯒ꯭ꯔꯤꯕꯨꯗꯤ ꯁꯣꯏꯗꯅ ꯐꯪꯂꯅꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯃꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕꯅꯤ ꯍꯣꯏ ꯁꯥꯔ ꯃꯍꯥꯛꯇꯤ ꯅꯨꯃꯤꯗꯥꯡꯗ ꯐꯖꯅ ꯇꯨꯝꯕ ꯆꯪꯗꯦ
ꯀꯔꯤꯒꯨꯝꯕꯗ ꯄꯦꯁꯦꯟ ꯅꯠꯇ꯭ꯔꯒ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯐꯣꯟ ꯂꯥꯛꯂꯕꯗꯤ ꯈꯨꯗꯛꯇ ꯆꯦꯟꯕ ꯇꯥꯏ ꯍꯥꯏꯕꯗꯤ 24/7 ꯅꯨꯃꯤꯠ 365 ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯗ ꯂꯩ ꯍꯣꯏ ꯁꯔ ꯑꯗꯨꯒ ꯈꯨꯗꯣꯡꯊꯤꯕꯁꯨ ꯂꯩ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯂꯥꯛꯂꯤꯕ ꯂꯥꯏꯅꯥꯁꯤꯡ ꯑꯁꯤꯗꯤ ꯗꯣꯛꯇꯔꯒꯤ ꯃꯥꯡꯗꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯂꯥꯛꯏ ꯍꯣꯏ ꯁꯔ ꯐꯔꯦ ꯀ꯭ꯔꯤꯇꯤꯀꯥ ꯍꯔꯤꯌꯥꯅꯥ ꯑꯁꯤꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯗ ꯚꯥꯔꯠ ꯄꯨꯝꯕꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯔꯥꯖ꯭ꯌ ꯑꯃ ꯑꯣꯏꯔꯤ ꯍꯣꯏ ꯁꯔ ꯑꯗꯨꯗꯤ ꯅꯍꯥꯛꯁꯨ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯁꯔꯨꯛ ꯌꯥꯕ꯭ꯔꯥ ꯅꯍꯥꯛꯅ ꯄꯥꯝꯖꯕ ꯃꯁꯥꯟꯅ ꯂꯩꯕ꯭ꯔꯥ ꯁꯔ ꯁ꯭ꯀꯨꯜꯗ ꯕꯥꯁꯀꯦꯠꯕꯣꯜ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯗꯤ ꯅꯍꯥꯛꯄꯨ ꯀꯌꯥ ꯌꯥꯝꯅ ꯋꯥꯡꯕꯒꯦ ꯌꯥꯝꯅ ꯋꯥꯡꯕ꯭ꯔꯣ ꯋꯥꯡꯗꯦ ꯁꯔ ꯐꯤꯠ 5 ꯏꯟꯆꯤ 2 ꯋꯥꯡꯉꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯁꯥꯟꯅꯁꯤ ꯄꯥꯝꯂꯨꯔꯤꯕ ꯁꯔ ꯃꯁꯤꯗꯤ ꯁꯨꯞꯅꯇꯪꯒꯤ ꯄꯦꯁꯟꯅꯤ ꯑꯗꯨꯝ ꯁꯥꯟꯅꯩ ꯐꯔꯦ ꯑꯗꯨꯗꯤ ꯀ꯭ꯔꯤꯇꯤꯀꯥ ꯅꯍꯥꯛꯀꯤ ꯏꯃꯥꯗ ꯑꯩꯍꯥꯛꯅ ꯈꯨꯔꯨꯝꯖꯔꯛꯏ ꯍꯥꯏꯅ ꯇꯝꯕꯤꯌꯨ ꯃꯍꯥꯛꯅ ꯅꯍꯥꯛ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯣꯏꯔꯛꯅꯕ ꯁꯦꯝꯂꯛꯂꯤꯕꯅꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯜꯂꯛꯂꯤꯕꯅꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯍꯥꯛꯀꯤ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯊꯥꯒꯠꯆꯔꯤ ꯁꯔ ꯃꯊꯪꯁꯤꯗꯤ ꯀꯦꯔꯂꯥ ꯏꯔꯅꯥꯀꯨꯂꯝꯗꯒꯤ ꯅꯍꯥ ꯑꯃꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯁꯤ ꯍꯜꯂꯣ Hello, sir. Kurumzari. ꯕꯤꯅꯥꯌꯛ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ Thank you, sir. ꯁꯕꯥꯁ ꯕꯤꯅꯥꯌꯛ ꯁꯕꯥꯁ Thank you, sir. How is the patient? Hi, sir. ꯅꯍꯥꯛꯅ ꯁꯥꯟꯅꯕ ꯃꯁꯥꯟꯅꯒ ꯂꯩꯕ꯭ꯔꯣ Badminton Sane. ꯕꯦꯗꯃꯤꯟꯇꯟ Hoi, sir. ꯁ꯭ꯀꯨꯜ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯇꯩꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯒꯗꯤ ꯐꯪꯈ꯭ꯔꯕ꯭ꯔꯣ Pangde, sir. School dabudi training khara phangki. ꯐꯔꯦ Aikogi oza singdagi. ꯐꯩ Mapanda sanaba chatpagi khudong saba su phangki. ꯌꯥꯝꯅ ꯐꯩ Aikogi school gi khutangdagi chatpani. ꯁ꯭ꯇꯦꯠ ꯀꯌꯥ ꯆꯠꯂꯨꯔꯒꯦ Aiha Kerala amasung Tamil Nadu khakta chatlure. ꯀꯦꯔꯂꯥ ꯑꯃꯁꯨꯡ ꯇꯥꯃꯤꯜ ꯅꯥꯗꯨ ꯈꯛꯇ Hoi, sir. ꯑꯗꯣ ꯅꯍꯥꯛ ꯗꯦꯜꯂꯤꯗ ꯂꯥꯛꯅꯤꯡꯕ꯭ꯔꯣ Lakningi, sir. Hauzik aiha makha higher study gidamak Delhi University da apply tawri. ꯑꯣ ꯑꯗꯨꯗꯤ ꯅꯍꯥꯛ ꯗꯦꯜꯂꯤꯗ ꯂꯥꯛꯀꯗꯧꯔꯦꯅꯦ Hoi, sir. ꯇꯨꯡꯗ ꯕꯣꯔꯗ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯅꯍꯥꯛꯅ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯕ ꯂꯩꯕꯒꯦ Hotnaba kanba amasung matam phajana sizinaba. ꯍꯥꯏꯕꯗꯤ ꯃꯇꯝ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕ Hoi, sir. ꯕꯤꯅꯥꯌꯛ ꯅꯍꯥꯛꯀꯤ ꯍꯣꯕꯤ ꯀꯔꯤꯅꯣ Badminton amasung rowing. ꯅꯍꯥꯛꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯦꯛꯇꯤꯚ ꯑꯣꯏꯕ꯭ꯔꯣ Oide, sir. Akoigi school da electronic item natraga gadget amata sizinaba yade. ꯑꯗꯨꯗꯤ ꯅꯍꯥꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯔꯦ Hoi, sir. ꯐꯔꯦ ꯕꯤꯅꯥꯌꯛ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯒꯦꯟ ꯑꯦꯟ ꯋꯤꯁ ꯌꯨ ꯑꯣꯜ ꯗ ꯕꯦꯁ Thank you, sir. ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯃꯔꯣꯍꯥꯗꯒꯤ ꯁ꯭ꯔꯤꯃꯥꯟ ꯎꯁꯃꯥꯟ ꯁꯩꯐꯤꯒ ꯋꯥꯔꯤ ꯁꯥꯁꯤ ꯍꯜꯂꯣ ꯎꯁꯃꯥꯟ ꯅꯍꯥꯛꯀꯤꯗꯃꯛ ꯍꯟꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ Thank you, sir. ꯎꯁꯃꯥꯟ ꯅꯍꯥꯛꯅ ꯅꯤꯡꯖꯈꯤꯕ ꯃꯥꯔꯛ ꯑꯗꯨꯃꯛ ꯐꯪꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯟꯊꯔꯛꯄ꯭ꯔꯣ ꯑꯩꯍꯥꯛꯅ ꯅꯤꯡꯖꯈꯤꯕꯗꯨꯃꯛ ꯐꯪꯂꯛꯏ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯇꯩꯁꯨ ꯂꯧꯁꯤꯡ ꯂꯩꯕ ꯂꯥꯏꯔꯤꯛ ꯐꯕ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯍꯥꯛ ꯈꯛꯇꯔꯣ ꯑꯩ ꯏꯊꯟꯇꯅꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯤ ꯈꯔ ꯉꯥꯎꯁꯤꯟꯅꯩ ꯐꯔꯦ ꯃꯌꯥꯝꯅ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯍꯔꯥꯎꯏ ꯅꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯕ ꯍꯤꯔꯝꯁꯤꯗꯤ ꯀꯔꯝꯕꯅꯣ ꯃꯦꯊꯃꯦꯇꯤꯛꯁ ꯌꯥꯝꯅ ꯐꯩ ꯃꯦꯊꯃꯦꯇꯤꯛꯁ ꯍꯩꯅꯩ ꯍꯥꯏꯕ ꯃꯇꯧ ꯀꯔꯝꯅ ꯍꯩꯅꯈꯤꯕꯅꯣ ꯑꯣꯖꯥ ꯀꯅꯥꯅ ꯅꯉꯣꯟꯗ ꯏꯅꯣꯠ ꯄꯤꯈꯤꯕꯒꯦ ꯑꯩꯈꯣꯏꯒꯤ ꯁꯕꯖꯦꯛ ꯇꯤꯆꯔ ꯔꯖꯠ ꯀꯧꯕ ꯑꯃ ꯂꯩ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯏꯅꯣꯠ ꯍꯥꯞꯄꯤꯈꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯐꯖꯅ ꯇꯥꯛꯄꯤ ꯑꯗꯨꯅ ꯃꯦꯊꯃꯦꯇꯤꯛꯁꯁꯦ ꯍꯧꯕꯗꯒꯤ ꯍꯩꯅꯔꯛꯏ ꯌꯥꯝꯅ ꯐꯩ ꯍꯦꯟꯅ ꯍꯣꯠꯅꯕꯗꯨꯅ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯁꯕꯖꯦꯛ ꯑꯣꯏꯔꯛꯏ ꯕꯦꯗꯤꯛ ꯃꯦꯊꯃꯦꯇꯤꯛꯁꯀꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯑꯃ ꯂꯩꯕꯗꯨ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ ꯈꯪꯖꯩ ꯁꯔ ꯃꯗꯨ ꯇ꯭ꯔꯥꯏ ꯇꯧꯈ꯭ꯔꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯇꯧꯖꯗ꯭ꯔꯤ ꯁꯣꯏꯗꯅ ꯌꯦꯡꯉꯨ ꯕꯦꯗꯤꯛ ꯃꯦꯊꯃꯦꯇꯤꯛꯁꯀꯤ ꯃꯇꯦꯡꯅ ꯅꯍꯥꯛ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯁ꯭ꯄꯤꯗꯇ ꯑꯪꯀ ꯍꯣꯠꯄ ꯉꯝꯒꯅꯤ ꯃꯗꯨ ꯎꯕꯗ ꯅꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯅ ꯅꯍꯥꯛ ꯑꯁꯤ ꯃꯤꯇ꯭ꯔꯪ ꯖꯥꯗꯨ ꯍꯩꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯒꯗꯧꯔꯤꯕꯅꯤ ꯌꯥꯝꯅ ꯂꯥꯏꯕ ꯇꯦꯛꯅꯤꯛꯁꯤꯡꯅꯤ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯑꯣꯟꯂꯥꯏꯟꯗꯁꯨ ꯐꯪꯂꯕꯅꯤ ꯍꯣꯏ ꯁꯔ ꯅꯍꯥꯛꯇꯤ ꯃꯦꯊꯃꯦꯇꯤꯛꯁ ꯍꯩꯅꯕꯅꯤꯅ ꯑꯅꯧꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯅꯍꯥꯛꯅꯁꯨ ꯄꯨꯊꯣꯔꯛꯄ ꯌꯥꯏ ꯍꯣꯏ ꯁꯔ ꯐꯔꯦ ꯎꯁꯃꯥꯟ ꯅꯍꯥꯛꯄꯨ ꯑꯍꯥꯡꯕ ꯃꯇꯝ ꯐꯪꯕꯗ ꯀꯔꯤ ꯇꯧꯕꯒꯦ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯔꯒ ꯂꯦꯜꯂꯤ ꯑꯩꯍꯥꯛ ꯏꯕ ꯌꯥꯝꯅ ꯄꯥꯝꯖꯩ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤ ꯅꯍꯥꯛ ꯃꯦꯊꯃꯦꯇꯤꯛꯁꯀꯤ ꯃꯊꯛꯇ ꯂꯤꯇꯔꯦꯆꯔꯁꯨ ꯄꯥꯝꯖꯩ ꯍꯥꯏꯕꯁꯤꯗꯤ ꯍꯣꯏ ꯁꯔ ꯀꯔꯤ ꯏꯕꯒꯦ ꯁꯩꯔꯦꯡ ꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯏꯔꯤ ꯏꯕ꯭ꯔꯣ ꯀꯔꯦꯟ ꯑꯦꯐꯦꯌꯔꯁꯀ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝ ꯑꯃꯗ ꯍꯦꯛꯇ ꯏꯖꯩ ꯐꯩ ꯌꯥꯝꯅ ꯐꯩ ꯑꯅꯧꯕ ꯋꯥꯐꯝ ꯀꯌꯥ ꯈꯪꯕ ꯉꯝꯃꯤ ꯈꯨꯗꯝ ꯑꯣꯏꯅ GST ꯆꯠꯅꯔꯛꯄ ꯑꯃꯁꯨꯡ ꯗꯤꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯑꯗꯨꯗꯤ ꯅꯍꯥꯛ ꯀꯣꯂꯦꯖ ꯇꯝꯅꯕꯒꯤꯗꯃꯛ ꯀꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯦ ꯀꯣꯂꯦꯖ ꯍꯥꯏꯕ ꯁꯔ ꯑꯩꯍꯥꯛ JEE ꯃꯦꯟꯁꯀꯤ ꯑꯍꯥꯟꯕ ꯑꯦꯇꯦꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯦ ꯁꯦꯞꯇꯦꯝꯕꯔꯗ ꯑꯅꯤꯁꯨꯕ ꯑꯦꯇꯦꯝꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯑꯩꯍꯥꯛꯀꯤ ꯑꯦꯝꯗꯤ ꯍꯥꯟꯅ IITꯗꯒꯤ ꯕꯦꯆꯂꯔ ꯗꯤꯒ꯭ꯔꯤ ꯂꯧꯔꯒ ꯁꯤꯚꯤꯜ ꯁꯔꯚꯤꯁꯦꯁ ꯊꯥꯔꯒ IAS ꯑꯣꯏꯕꯅꯤ ꯌꯥꯝꯅ ꯐꯩ ꯅꯍꯥꯛ ꯇꯦꯛꯅꯣꯂꯣꯖꯤꯁꯨ ꯄꯥꯝꯃꯤ ꯍꯣꯏ ꯁꯔ ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛ ITꯁꯨ ꯂꯧꯏ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ IIT ꯐꯪꯅꯕ ꯐꯔꯦ ꯎꯁꯃꯥꯟ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯅꯍꯥꯛꯀꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯗꯨ ꯈꯔ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯕꯅꯤꯅ ꯃꯥꯒ ꯃꯇꯝ ꯂꯦꯟꯕ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯅꯍꯥꯛꯀꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯑꯩꯍꯥꯛꯅ ꯈꯨꯔꯨꯝꯖꯔꯛꯏ ꯇꯝꯕꯤꯌꯨ ꯃꯈꯣꯏꯅ ꯅꯍꯥꯛꯄꯨ
थौना हापीदुना फिबम मसी यौनब सेंबिरकपनि नाहक लाइरिक लोइनना करेंट इशूदसु थवाई यावी अमसुंग इबसु पामी खंगबदा यामना नुंगाई इबगी कानबदी करिनो हाइबदा नाहकी वाखलोन चौखलकनी अयहाकी माइकैदगी हन्ना हन्ना नुंगाइब फोंदोकजरी थैंक यू सर हौजिक अमुक खारोमदा चटलसी तमिलनाडुगी नामाकलदगी इचानुपी कनिकागा वरी सारसी महाकी वाफम सिंगसी यामना इंस्पिरेशनल ओय कनिकाजी बरकम सर करम तौरीबगे नुंगाइजरी सर अहानबमक्तदा नाहकी माइ पाकपगिदमक नुंगाइब फोंदोकजरी थैंक यू सर नामाकल हाइब लमसिगी ममिंग हेक्ताबदा अंजनियर लाइसंग निंगसिंगलई होय सर हौजिक्ति अमुक नाहक वरी साबसिसु निंगसिंगदुना लेरगनी होय सर अमुक हन नुंगाइब फोंदोकली थैंक यू सर परीक्षागिदमक्ता यामना कन्न होनरमगनी होनबदुदा करी करी थेंगनखिबगे हाइबदु तासी अखोय हौबदगी कन्नदी होनरई अहाकना फंगलिबा रिजल्ट असिमक्ति खल्लुदे अदुबु अहाकना याम फजनदी इरमी अदुना अफब रिजल्ट असि लागलिबनी खल्ली नाहकना कया फंगनी हाइना खल्लुबगे चामब्रीगा मार्फु मंगा नत्रगा चामब्रीगा मार्फु तरुक फंगनी हाइना खल्ली अदुगा कया फंगलबा चामब्रीगा मारिफु तरा अदुदि नाहकि इमुंगी मियोइसिंग अमदी ओजासिंग दिकरी फाउखी मखोय यामना हराउखी दुगा यामना चौथोकपा फाउखी नाहकना ख्वाइदगी हाइनबा सब्जेक्ट करिनो मैथमेटिक्स तनी ओ अदुगा नाहकि तुंगी प्लान ति करिनो फंगलदी AFMC दा डॉक्टर ओइनिंगी नखोइगी इमुंगी मीडी मेडिकल प्रोफेशन द लेब्रो नत्रगा अतोप थबक तौब्रा सर आइगी इपादी ड्राइवर ने अदुगा आइगी इचेना MBBS तमली अहानबमक्तदा अइना नखोइगी पाबुंगबु खुरुमजरी नाहकि इचे अमसुंग नाहकि दमक महाकना होनरिबदु फिदम निंगाइने होय सर महाकति मियामगी फिदम नफमने होय सर नाहकि इचे पाबुंग अमसुंग नखोइगी इमुंगी दमक नुंगाइब फोंदोकजरी थैंक यू सर मरुप सिंह असिगुंबा वारबा लूरबा फिबमदना थौना हंदबा माइ पाकपा मरुप कया अमा लेरी मखोय मयाम अमगा वारी साननिंगबनी अदुबु मतमगी खुदोंग चादब लेखिबना ngamjadre adubu aihakna naha oiriba marup singda haijaningbadi miyamda inot piba thauna hapa makhoigi wari leirabadi mayamda soidana tambiyo nungsira bairei bakcha sing samudra taret wangmada bharat tagi maili sing kaya lapna apikpa leibak amalei leibak adugi mamingdi surinam kawi surinam asi bharat ka yamna naknaba mari amalei chahi chamadagi hena mamangda भारत की मियोई कया अमा मफम अदुदा चटलगा खुंदाख्रे हौजिक मफम अदुदा मखोइगी सुरोल मरी मंगा लेरी हौजिक सोरिनाम गी मिसिंगी मरी थोकपगी अमा भारत तगी हौखिबने मफम अदुगी मियामना ngangnaba लोन सिंगे मरक्ता अमा ओइरिबा सरनामी असि भोजपुरी गी डायलेक्ट अमने मसिगी सांस्कृतिक ओइबा मरी सिगिदमक्ता भारत बासी सिंगना यामना चाउथोकजबा फावे हंदक्ता श्री चंद्रिका प्रसाद संतोखीना सुरिनाम की अनौब प्रेसिडेंट ओइरे महाक भारत की मरुप ने महाक इंग्लिश सिंगनी तरा निपान पांगथोकीबा पर्सन ऑफ इंडियन ओरिजिन PIO पार्लियामेंटरी कॉन्फ्रेंस ता सरुक याखी श्री चंद्रिका प्रसाद संतोखीना महाक की वासक लौबदा बेदगी लाइसोंद हौकी संस्कृत लोंद nganki महाकना बेदगी मरमद फोंदोकी अमसुंग ओम शांति 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 हाइबगा लोइनना महाकी वासक लौबदु लोइसिनकी मकुट बेद पाइरगा हाइकी अहाक चंद्रिका प्रसाद संतोखी अदुगा मखादी बेदगी लाइसोन अमा हाइरमे ओम अग्नि व्रत पतिनी व्रतम चरिखामे तचस केयम तन्मे राध्यात्याम इदम हमनी तात सत्यः सत्यमु पैमे हाइबदी हे मई वासक की ताइबंग मपु अहाकना वासकली मसिगिदमक अइबु थौना अमसुंग पांगल हापियो अइबु अरानबदगी लापना अमसुंग अचुम्बगी माइकैदा चटप ngamnaba थौजाल पिबियो तसेंगना मसे अइखोइ खुदिंगमक्की चाउथोकजनिंगाइ ओइबा वाफमने अहाकना श्री चंद्रिका प्रसाद संतोखीगी मफमदा नुंगाइबा फोंदोकजरी अदुगा महाकी लेबाक्कीदमक सेवा तौबा ngamnabagidamak भारतवासी कोटी चाम कुंथ्रागी माइकैदगी याइफा पाउजेल पिजरी नुंसिरबै रेबाकचा सिंह हौजिक असि नोंजु मतमने अहाकना ममांगदसु हाइजकरे
nongju matamda amotpa amasung masidagi haurakpa lainasingi khudong thiba hengalai ana layeng sangsingda me chenkhalai maram maduna mayamna lunanbada pukning hena changbiyo immunity hengalhanba ayurvedic hidak langthak sijinabiyo corona laichet ki matam asida atoppa laina dagi ngakthok chanabu honasi layeng sang yaudana bakanna honasi marup sing nongju matam sida laiba ki charuk kaya ama ichaw mayuk nari bihar assam na chingba laiba ki charuk kharadi ichawna yamna sogalle amaromda corona aduga amaromda amuk ichaw tangkak asida sarkar khudimakna MDRF kangbu Raijagi disaster control team self help organization mayam pullaga miyambu kannabu honari khudong thiba sin nangliba miyam gidamak laibak pumbana thaurang tawduna lebli marup sing mathangi man ki baat ki unadringaida 15 August laklani handaki 15 August asi corona gi laichat asina tongan bamawong amada pangthok lagani aihakna aikhoigi naharul sing amasung ireibak sa sing da haijaning badi aikhoina ning tamba numitta laichat asidagi ngakthokpa maromdom lepchaba ngamba bharat atma nirbhar bharat anauba khara tamba tambiba amasung isagi thaudang pangthok chanabagi wasak laurasi ngasi aikhoigi bharat asina awangba thak amada leiribasi athoiba kayana honajaba amasung makhoigi lining na oirakpani laibak asigi damak honakhiba kathok khibasingi marakta amani Lokmanya Tilak August ki tang ama English singani kunda Lokmanya Tilak ki leikhidaba chahi chama mapung phare Lokmanya Tilak ki punsi asina aikhoida thauna kaya hapi aikhoibu mayam amatambiri mathangda amu unabada wari mayam ama sarasi aikhoi mayam pullaga anauba khara tamsi aduga miyamda paudamsi mayam isabu chection biyo imung singbusu chection biyo nada yektana leibiyo Bharat basi khuding makta lakadori bakum hai kidamak yai pha paujal pijari hanna hanna thagatchari